Karino somna haibirisibo aduga karigi sanno aina nangonda piraktoisina Loiba kungang amada sasal makal suna loiba yamna karam chaoba nupa amani matam punamakta mahaki laiba sasan adugi matik tathina tawrami aduga mani thoiba hoida thoibagi laiba sasangi masinjak thanaba amadi yengchinnaba leiba miyoini mani ho mani tabro hoi taye babu madu chando masinjak pijaba lepo kari amata kanadre sangomsu amata thokti pijabagi kanadre gyan tarabo aina harise hoi babu ai gyan tare madugi sandudagi aikhoi karimta kanaba phangdre aikhoi mange hayengdagi ai mabu kaithenda yonaba tawrage ma yolabadi ai paisa khitasu phangganindana hoi babu babuna haibado ai punamak tawjarage babuna haibado achumba ngактani adugane maning lekai gi ta khoidum hoida amukta chatluso aikhoi gi salabado adusu yon khrase hoi babu ai chatlukhige aduga tabra sangonda chatlegane karamba sansing sangom thoktage haibado masing thiduaga tongana pullaga thamu moi mayamdo loina yon khradabani hoi phagani ai punamak tawjage thoibagi wado tabada sangonda leiba san mayamdo mathwa yamna nungairamdi aduga thoibagi tawriba mawong mataw aduda san makoi masal wari sanarami masigi thoibaje yamna fatte aibu hayeng kaithelda yongani hai aidi yamna pakhale aikhoibu kaithela yolaga aikhoibu laigadoriba mi aduna aikhoida amukai tawrakpa karigumba aibu laiba miyoiduna mangondagi hena fataba tawrakrabadi aidi mathayam sagadori hoi nang haidusu chumi aikhoi punsi se moigidamaktadi kathoklabani adubu hauji aikhoibu yonge haire aikhoibu mana yolaga laigadaba mido phaba fataba haibado aidi karisubu khandreda adubu aina mabu para amadi soidan tambigani aikhoibu amuk hana mangda fawba yonge khandanaba adubu nongma sa mayam ama punduna meeting ama tawduna thoibabu para ama tambige khanarami maru aikhoi atopada yonaba wa khanaba haukhre aduna aikhoi mating amukta pangbiyo aikhoi mafam asi thadoktuna chatingde fam asida piklingaidagi aikhoi leirakpa oibana aisu maga cha manai aibu ahan oye khanduna atopa amada yonaba kanna hotnari aduna ai sangon asidagi sungchat chatloi mafam asida leiba akangba sajikaise ai loina charagani aduna nakhoina su aikhoibu yonba ase thingbada mateng khara pangbiyo hoi yamba nang haido yamna chumi aikhoi punna karino tawba yabado tawsi aigi marup amasu ahal oisalakle mabusu yonaba tawri adune makhoina aikhoibu yam tathina tawbire marup nangdi yam singba marupni aduna aikhoibu yondhanaba pambai amata puthokpirao aikhoisu marupna haibada mateng pangjage nate iyamba salabana aikhoi mayamdagi mana ahal oibani mana tawsi haibado aisu angama mateng tawjage nate aidi ahan oije habagi wani mabu para tambibagi lawsinga amata leite aduna noina tawsi haibado adum tawse adubu mase para amadi tambidabadi yadi aina isa ngamdaba matamda fawba aibu magi thabak mayam suhali fare adudi noisu karina fani haibado khallo aisu kari tawba yai haibado khallage adugane amuk thangnasi asumna wari sanaraba matung hui adu mafam adudagi chatkirami aduga makhogi khul aduda
ꯁꯥ ꯉꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯪꯗꯤ ꯁꯥꯁꯤꯡꯗ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯣ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯀꯔꯤꯅꯣ ꯍꯥꯏꯌꯣꯅꯦ, ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯣꯏꯔꯤꯕ ꯃꯄꯨꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯂꯩꯔꯦ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯅꯣꯏꯗꯤ ꯃꯥꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ? ꯃꯥꯒ ꯀꯔꯤ ꯑꯃꯠꯇ ꯈꯠꯅꯕꯒ ꯌꯥꯎꯗ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯈꯠꯅꯔꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯐꯠꯇꯅ ꯇꯧꯕꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏ꯫ ꯑꯣ, ꯌꯥꯝꯅ ꯐꯠꯇꯦ ꯃꯥꯅ ꯅꯣꯏꯗ ꯇꯧꯕꯤꯔꯤꯁꯦ꯫ ꯑꯗꯣ ꯀꯔꯤ ꯃꯇꯦꯡꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯡꯉꯣ ꯍꯥꯏꯔꯤꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯣꯏꯕꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯜꯂꯤ, ꯑꯗꯨꯅ ꯊꯣꯏꯕꯅ ꯌꯣꯟꯒꯦ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣ, ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯆꯣ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯏꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯑꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯣ ꯂꯧꯕꯤꯔꯛꯎ꯫ ꯍꯣꯏ, ꯃꯗꯨꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯇꯧꯒꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯏꯕꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯜꯂꯤꯅꯣ? ꯃꯗꯨ ꯍꯥꯟꯅ ꯇꯧꯕꯤꯌꯣ, ꯑꯇꯩꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟ ꯂꯩꯒꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩ ꯊꯣꯏꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤꯅꯤ꯫ ꯑꯩ ꯊꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯣ, ꯀꯩꯗꯧꯔꯦ ꯃꯥ ꯂꯥꯛꯄꯗꯤ? ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯀꯔꯝꯅꯕꯨ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯅ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯈꯔ ꯂꯧꯔꯛꯑꯣ ꯍꯥꯏ꯫ ꯃꯥ ꯍꯌꯦꯡ ꯃꯥꯅ ꯂꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯆꯥꯟꯅꯅ ꯁꯟ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯥꯔꯦ ꯍꯥꯏꯕꯅꯤꯅ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯁꯟꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯨꯔꯛꯎ ꯍꯥꯏꯌꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯇꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯣꯏꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯈ꯭ꯔꯦ꯫ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ꯫ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯀꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯗ ꯊꯣꯏꯕꯒꯤ ꯁꯟ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯑꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯥꯎꯔꯗꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅꯗꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯁꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ? ꯀꯔꯤꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯟꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯇꯣꯏꯁꯤꯅ? ꯀꯩꯅꯣ ꯅꯪꯅ ꯁꯟ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯂꯧꯔꯒ ꯁꯟ ꯄꯤꯕ ꯀꯥꯎꯔꯕ꯭ꯔோ? ꯄꯩꯁా ꯍꯥꯏꯕ? ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯒꯦꯅꯦ? ꯑꯣ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯟ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯅ ꯃꯥꯒꯤ ꯁꯟ ꯑꯗꯨꯕꯨꯁꯨ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯒꯤ ꯂꯩꯖꯔꯤꯕ ꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯁꯟ ꯂꯂꯣꯟꯕ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯂꯃꯟ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯟ ꯂꯂꯣꯟꯕ ꯑꯗꯨ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯎꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯣꯏꯗ ꯌꯥꯝ ꯇꯝꯊꯤꯅ ꯇꯧꯕꯤꯕ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯕꯨ ꯌꯣꯟꯒꯦꯁꯨ ꯈꯜꯂꯔꯣꯏ꯫ ꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫